ꯅꯪ ꯀꯥꯕꯤꯌꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯔꯁꯨ ꯍꯟꯗꯣꯛꯄꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯔꯁꯨ ꯍꯟꯗꯣꯛꯄꯤꯔꯝꯃꯣ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯈꯣꯝꯃ ꯈꯣꯠꯂꯒ ꯍꯥꯏꯕ ꯀꯩꯅꯣꯝ ꯄꯛꯄ꯭ꯔꯥ ꯍꯣꯏꯔꯣ ꯇꯥꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅꯗꯤ ꯊꯥꯒꯠꯂꯣꯅ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯁꯨ ꯁꯨꯡꯉꯝ ꯉꯝꯗꯔꯦ ꯄꯩꯁꯥꯁꯨ ꯄꯥꯏꯗꯕ ꯑꯗꯨꯒꯁꯨ ꯚꯤꯗꯤꯑꯣ ꯑꯇꯣꯞꯄ ꯁꯦꯝꯕꯁꯦ ꯄꯥꯛꯁꯨ ꯍꯩꯇꯦꯕꯀꯣ ꯍꯩꯇꯦ ꯍꯥꯏꯁꯦ ꯌꯨꯝꯗꯩ ꯀꯔꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯅꯣꯡ ꯆꯕꯤꯠ ꯆꯕꯤꯠ ꯇꯥꯕꯒꯤ ꯃꯣꯠꯄꯗꯣ ꯑꯗꯨꯒꯤ ꯏꯀꯥꯏꯖꯕ ꯑꯗꯨꯅꯅꯦ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯔꯒ ꯁꯨꯝ ꯚꯤꯗꯤꯑꯣ ꯁꯦꯝꯖꯟꯕꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯔꯤꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯉꯥꯍꯩ ꯊꯣꯡꯕ ꯑꯣꯏꯅ ꯄꯣꯔꯛꯑꯦ ꯉꯥꯍꯩ ꯃꯀꯣꯛ ꯑꯃꯃꯝ ꯂꯩꯔꯦ ꯎꯃꯣꯔꯣꯛꯁꯤꯅ ꯆꯥꯅꯤꯗꯤ ꯍꯥꯏꯀꯣ ꯃꯑꯣꯡ ꯃꯥꯜꯍꯟꯕꯗꯗꯤ ꯃꯑꯣꯡꯅꯤꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯀꯥꯔꯣꯠ ꯑꯈꯥꯕꯤꯗꯣ ꯀꯥꯡꯒꯧ ꯑꯃ ꯉꯧꯔꯦ ꯑꯂꯨꯒ ꯇꯧꯔꯒ ꯑꯗꯨꯒ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ ꯆꯥꯔꯁꯤ ꯂꯥꯝꯃꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯃꯀꯣꯛꯁꯦ ꯄꯥꯏ ꯌꯥꯒꯗ꯭ꯔꯥ ꯑꯩꯅ ꯈꯔ ꯆꯥꯎ ꯃꯥꯜꯂꯦ ꯌꯥꯝ ꯗꯨꯕꯤ ꯄꯥꯏꯁꯤꯜꯂꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯌꯥꯎꯒꯦ ꯍꯥꯏꯃ ꯆꯥꯁꯤ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯁꯦ ꯀꯥꯎꯕꯤ ꯁꯥꯕꯤ ꯂꯩ ꯆꯥꯔꯁꯦ ꯁꯤꯒꯤ ꯗꯟꯗꯟ ꯂꯥꯎꯕꯁꯦ ꯍꯥꯎꯇ꯭ꯔꯅꯦ ꯍꯥꯎꯋꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤꯗꯣ ꯂꯧꯀ ꯀꯩꯅꯣ ꯃꯥꯟꯗ꯭ꯔꯥ ꯃꯥꯟꯕ꯭ꯔꯥ ꯄꯥꯈꯠꯂꯦ ꯍꯣꯔꯦꯟ ꯑꯃꯨꯛꯀ ꯑꯣꯏꯔꯗꯤ ꯃꯆꯦꯠ ꯑꯃꯇꯪ ꯂꯧꯊꯣꯛꯑꯦ ꯁꯥꯕ꯭ꯔꯅꯦ ꯑꯗꯨꯝ ꯁꯥꯏ ꯁꯥꯏꯌꯦ ꯅꯥꯇꯣꯟ ꯀꯛꯍꯜꯂꯛꯇꯕ ꯆꯥꯛ ꯂꯥꯝꯕ ꯂꯥꯛꯄꯅꯦ ꯐꯨꯊꯔꯦ ꯈꯨꯠꯁꯥ ꯑꯃ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯀꯥꯡꯍꯧ ꯍꯥꯎꯇ꯭ꯔꯥ ꯍꯥꯎ ꯃꯌꯦꯛ ꯈꯔ ꯍꯩꯒꯦ ꯍꯩꯔꯣ ꯊꯥꯡꯀꯠꯂꯛꯑꯣꯔ ꯖꯒꯥ ꯆꯤꯟꯕ ꯅꯈꯨꯠ ꯅꯤꯡꯖꯥꯡ ꯇꯣ ꯅꯪ ꯍꯩꯔꯛꯑꯣ ꯍꯥꯏꯔꯣ ꯇꯥꯔꯦ ꯆꯦꯔꯪꯗ ꯂꯣꯏ ꯇꯥꯔꯦ ꯊꯥꯡꯒꯠꯂ ꯍꯩꯔꯣꯅꯦ ꯖꯒꯥꯗꯣ ꯄꯤꯛꯄ ꯑꯃ ꯆꯤꯜꯂꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯌꯥꯔꯦ ꯅꯪ ꯇꯧꯔꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯍꯥꯎꯕ꯭ꯔꯣ ꯆꯥꯕꯗ ꯆꯥꯎ ꯍꯣꯏ ꯍꯥꯎꯋꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯀꯥꯡꯍꯧꯁꯦ ꯍꯥꯎꯋꯦ ꯄꯨꯛ ꯊꯟꯅ ꯆꯥꯕꯩ ꯉꯥꯍꯩꯒ ꯌꯥꯝ ꯍꯥꯎꯕ ꯍꯥꯏꯔꯒꯅ
ꯉꯥꯍꯩꯗ ꯆꯥꯏ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯃꯤꯅ ꯍꯥꯎꯋꯦ ꯉꯥꯍꯩꯁꯤꯅꯅꯦ ꯍꯥꯎꯗꯤ ꯃꯔꯨꯁꯨ ꯍꯥꯎꯋꯦ ꯌꯥꯎꯗꯦ ꯑꯗꯨꯒ ꯃꯔꯨꯁꯨ ꯌꯥꯎꯗ꯭ꯔꯦ ꯃꯨꯛꯕꯥꯡ ꯇꯧꯕꯒꯨꯝꯕꯗꯤ ꯁꯤꯟꯕꯅ ꯐꯩꯌꯦꯕ ꯑꯩꯅ ꯄꯣꯛꯀꯨꯝꯕ ꯆꯥꯔꯤꯁꯦ ꯃꯔꯨꯒꯨꯝꯕ ꯃꯌꯥꯝ ꯌꯥꯎꯗꯕꯗꯨꯒꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯍꯟꯇꯛ ꯑꯣꯛ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯆꯤꯛꯑꯒꯦ ꯍꯥꯎꯋꯦ ꯁꯨꯝꯕ ꯃꯎꯟꯁꯤꯅ ꯌꯥꯝ ꯍꯥꯎꯋꯦ ꯊꯨꯝ ꯌꯥꯎꯕꯗꯣ ꯀꯩ ꯂꯧꯅꯤꯡꯒꯦ ꯍꯥꯏꯕ ꯍꯥ ꯀꯩ ꯂꯧꯅꯤꯡꯒꯦ ꯈꯪꯗꯦꯍꯦ ꯂꯧꯕꯁꯨ ꯌꯥꯗꯕꯗ ꯍꯥꯏꯔꯣ ꯂꯥꯁꯦ ꯀꯛꯏꯀꯣ ꯁꯝꯅꯗꯦꯕ ꯐꯖꯔꯦ ꯑꯩꯁꯦ ꯉꯥꯍꯩ ꯆꯥꯕ ꯀꯣꯛ ꯉꯥꯎꯔꯝꯕꯅꯦ ꯉꯥꯎꯈꯤꯗ꯭ꯔꯦ ꯉꯥꯍꯩꯗ ꯄꯤꯖꯗꯅ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯊꯥꯔꯝꯗ꯭ꯔꯕ ꯍꯌꯦꯡꯁꯨ ꯊꯥꯍꯧꯕꯅꯦ ꯊꯥꯔꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤ ꯈꯟꯅꯒꯗ꯭ꯔꯥ ꯅꯪꯅ ꯁꯦꯝꯃꯝꯕꯅꯤꯅ ꯅꯪꯁꯨ ꯁꯥꯎ ꯍꯥꯏꯔꯣ ꯑꯩꯅ ꯁꯥꯎꯔꯛꯇꯣꯏꯁꯦ ꯅꯪꯅ ꯁꯣꯏꯔꯕꯅꯤꯅꯀꯣ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯑꯔꯣꯏꯕ ꯅꯪꯅ ꯑꯁꯣꯏꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩꯅ ꯑꯁꯣꯏꯕ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯅꯪꯅ ꯑꯄꯥꯝꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯚꯤꯗꯤꯑꯣꯗꯨꯗꯤ ꯄꯥꯝꯃꯣꯏꯗ꯭ꯔꯥ ꯅꯪꯒ ꯆꯠꯂꯦ ꯍꯥꯏꯔꯒ ꯆꯠꯇꯧ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯔꯝ ꯆꯥꯗꯦꯕ ꯀꯩ ꯍꯥꯏꯅ ꯂꯥꯛꯏꯅꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯈꯨꯝꯗꯣꯔꯤꯒꯦ ꯑꯗꯨꯅꯤ ꯄꯤꯛ ꯊꯜꯂꯦ ꯐꯅꯦꯛ ꯂꯧꯊꯣꯛꯀꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯇꯧꯕꯗꯣ ꯈꯪꯗ꯭ꯔꯣ ꯏꯊꯣꯡ ꯐꯖꯕꯗꯨꯕꯨ ꯆꯥꯊꯣꯛ ꯅꯣꯡꯂꯛꯇꯨꯗꯅꯦ ꯑꯩꯗꯤꯅꯦ ꯉꯥꯔꯤꯁꯦ ꯂꯩꯔꯨꯏꯅꯦ ꯒꯥꯔꯤ ꯊꯧꯕꯁꯨ ꯍꯩꯖꯗꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯏꯅꯥꯎꯄꯥꯒ ꯆꯠꯃꯤꯟꯅꯔꯦ ꯉꯥ ꯊꯣꯡ ꯂꯧ ꯂꯥꯛꯑꯣꯕꯨ ꯃꯣꯏꯁꯨ ꯉꯥ ꯊꯣꯡꯉꯦ ꯂꯥꯛꯑꯗꯨꯒꯤꯅ ꯂꯥꯛꯀꯦ ꯀꯩꯅꯣ ꯀꯔꯤ ꯈꯨꯍꯥꯎꯅꯣ ꯇꯧꯔꯛꯑꯝꯕꯅꯦ ꯀꯩ ꯈꯨꯍꯥꯎꯅꯣ ꯈꯨꯐꯖꯅꯣ ꯍꯥꯏꯕ ꯑꯃ ꯀꯔꯤ ꯈꯨꯐꯖꯅꯣ ꯍꯥꯏꯕ ꯉꯥꯎꯋꯦ ꯍꯥꯏꯕ ꯅꯣꯛꯐꯦꯠꯇꯗꯤ ꯈꯖꯤꯛ ꯆꯥ ꯄꯨꯊꯣꯛꯂꯛꯇꯦ ꯆꯥꯛꯄ꯭ꯔꯣ ꯑꯁꯦꯡꯕꯩ ꯍꯩꯔꯤꯔꯣ ꯏꯁꯥ ꯂꯥꯛꯑ ꯆꯥꯒꯦꯁꯦ ꯃꯣꯠꯂꯦ ꯍꯥꯏꯔ ꯊꯣꯛꯆꯜꯂꯣ ꯁꯤꯗꯒꯤ ꯃꯈꯥꯗ ꯊꯥꯡꯗꯔꯁꯤ ꯃꯇꯦꯡ ꯃꯔꯥꯡꯁꯤꯡ ꯑꯩꯈꯣꯏꯅ ꯄꯤꯖꯕ ꯁꯥꯟꯅꯕ ꯆꯥꯔꯁꯤ ꯂꯥꯕꯁꯨ ꯐꯥꯒꯠꯂꯦ ꯉꯔꯥꯡ ꯅꯍꯥꯟ ꯕꯖꯥꯔ ꯆꯠꯄꯩ ꯚꯤꯗꯤꯑꯣꯗ ꯕꯣꯔꯥ ꯆꯥꯐꯝꯗꯣ ꯀꯥꯏꯗꯅꯣ ꯍꯪꯕꯗꯣ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯇꯣꯟꯖꯝ ꯂꯩꯔꯛ ꯀꯣꯟꯖꯝ ꯍꯥꯏꯕ꯭ꯔꯥ ꯇꯣꯟꯖꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯇꯣꯟꯖꯝ ꯂꯩꯔꯛ ꯃꯅꯥꯛꯇꯅꯦ ꯍꯦꯛ ꯆꯪꯐꯝꯗꯨꯗ ꯍꯥꯏꯇꯥꯔꯦ
ꯑꯩꯈꯣꯏꯁꯨ ꯀꯩꯂꯣꯝꯗꯩꯅꯣ ꯍꯪꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯁꯤꯔꯥꯝꯗꯩꯅꯦ ꯃꯌꯥꯝ ꯄꯥꯡꯒꯩ ꯂꯥꯛꯏꯗꯣ ꯑꯔꯥꯞꯄꯩꯗꯤ ꯈꯪꯉꯔꯣꯏ ꯑꯅꯛꯄꯩꯗꯤ ꯈꯪꯉꯦ ꯀꯣ ꯀꯩꯅꯣꯝ ꯄꯛꯄ꯭ꯔꯥ ꯃꯤꯔꯥꯡꯒꯨꯝꯕ ꯍꯣꯁꯇꯦꯜ ꯐꯖꯅ ꯆꯥꯎ ꯆꯉꯥꯡ ꯆꯥꯛ ꯈꯤꯇꯪ ꯍꯥꯞꯄꯗꯤ ꯌꯥꯏ ꯆꯥꯛ ꯈꯤꯇꯪ ꯍꯥꯞꯄꯗꯤ ꯌꯥꯏ ꯍꯥꯞꯆꯤꯜꯂꯛꯀꯦ ꯆꯥ ꯍꯥꯞꯄꯤꯔꯛꯀꯦꯀꯣ ꯏꯟꯖꯥꯡꯗꯤ ꯀꯔꯤꯅꯣꯅꯦ ꯁꯦꯝꯕꯤꯔꯛꯏꯅꯤꯅꯦ ꯑꯦ ꯃꯤ ꯈꯣꯡꯁꯨ ꯄꯥꯏꯔ ꯆꯤꯡꯁꯤꯜꯂ ꯁꯦꯝꯕꯤꯔꯛꯏꯅꯤ ꯍꯧꯖꯤꯛꯇꯤ ꯆꯝꯄ꯭ꯔꯥꯁꯨ ꯍꯧꯗ꯭ꯔꯦ ꯄꯥꯝꯕꯤ ꯌꯥꯟꯊꯠꯈ꯭ꯔꯦ ꯑꯗꯨꯝ ꯌꯥꯟꯊꯈ꯭ꯔꯦ ꯑꯅꯤꯃꯛ ꯈꯥꯃꯦꯟ ꯁꯨꯝꯖꯤꯜꯂ ꯆꯥꯕ ꯆꯥꯗꯤ ꯆꯥꯕꯅꯦ ꯎ ꯆꯝꯄ꯭ꯔꯥꯁꯦ ꯅꯨꯡꯗꯥꯡꯗ ꯀꯩꯗꯒ ꯍꯥꯎꯕꯅꯦ ꯑꯩꯅ ꯏꯋꯥꯁꯦ ꯅꯨꯡꯁꯤꯅ ꯏꯁ ꯑꯆꯧꯕ ꯍꯥꯞꯄꯤꯕꯅꯤ ꯄꯤꯔꯣ ꯍꯥꯏꯔꯣ ꯌꯥꯔꯦ ꯑꯣꯛꯑꯦ ꯍꯥꯏꯕꯤꯕꯅꯦꯍꯦ ꯅꯨꯡꯁꯤꯅ ꯀꯩꯅꯣ ꯑꯩꯕꯨ ꯑꯗꯨꯛꯌꯥꯝ ꯂꯥꯟ ꯈꯟꯅꯤ ꯉꯍꯩꯒꯤ ꯂꯦꯛꯊꯣꯛꯄꯁꯦ ꯉꯥꯛꯇꯪ ꯇꯛ ꯂꯦꯞꯄꯒ ꯍꯧꯖꯤꯛ ꯄꯨꯛ ꯊꯟꯒꯠꯂꯦ ꯊꯥꯡꯒꯠꯂꯦ ꯃꯀꯣꯛꯁꯤꯗ ꯑꯩꯅ ꯑꯍꯥꯡꯕ ꯉꯍꯩ ꯐꯪꯍꯧꯗꯦ ꯑꯌꯥ ꯌꯥꯗꯦ ꯍꯥꯎꯋꯤ ꯃꯅꯨꯡꯒꯤꯗꯣ ꯄꯨꯛ ꯁꯧꯒꯠꯂꯛꯑꯦ ꯄꯨꯛ ꯁꯧꯒꯠꯂꯛꯑꯦ ꯑꯁ ꯃꯌꯥꯝ ꯄꯨꯛ ꯁꯧꯒꯠꯂꯛꯑꯦ ꯑꯣ ꯆꯦꯛ ꯈꯔ ꯆꯥꯎꯔꯦ ꯍꯩꯅꯗꯕ꯭ꯔꯥ ꯅꯠꯇꯤꯌꯦ ꯄꯨꯛ ꯁꯧꯒꯠꯂꯛꯑꯦ ꯑꯩꯗꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯇꯣꯡ ꯀꯩ ꯍꯥꯏꯅꯤ ꯊꯥꯎ ꯑꯍꯥꯎꯕꯗꯣ ꯅꯪ ꯉꯁꯥꯏ ꯎꯃꯣꯔꯣꯛ ꯆꯥꯗ꯭ꯔꯕꯣ ꯉꯁꯤꯅ ꯆꯥꯏ ꯆꯥꯎꯔꯗꯤ ꯄꯨꯛ ꯁꯧꯒꯠꯂꯦ ꯑꯁ ꯆꯥꯛ ꯆꯥ ꯐꯠꯂꯛꯑꯣ ꯑꯝꯇ ꯀꯃꯥꯏ ꯆꯥꯅꯤ ꯁꯤꯕꯨ ꯊꯤꯗꯦꯛꯑꯣ ꯆꯥꯔꯦ ꯌꯥ ꯇꯦꯛꯀꯅꯤ ꯉꯥꯔꯤ ꯃꯀꯣꯛ ꯆꯥꯕꯗꯤ ꯑꯗꯨꯝ ꯍꯩ ꯑꯍꯥꯎꯕꯗꯣ ꯄꯨꯛ ꯁꯧꯒꯠꯂꯦ ꯇꯦꯛ ꯇꯦꯛ ꯆꯥꯁꯟꯒꯦ ꯆꯥꯁꯜꯂꯣ ꯄꯨꯛ ꯁꯧꯒꯠꯂꯦ ꯍꯥꯎꯋꯦ ꯏꯁꯥ ꯉꯝꯃꯔꯣꯏ ꯀꯩꯗꯧꯔꯒꯦ ꯑꯩ ꯌꯦꯡ ꯂꯩꯔꯒ ꯄꯨꯛ ꯁꯧꯒꯠꯂꯦ ꯆꯥꯔꯔꯣꯏꯒꯦ ꯅꯪ ꯆꯥꯔꯣ ꯐꯖꯗ꯭ꯔꯦꯍꯦ
ꯚꯤꯗꯤꯑꯣ ꯐꯖꯅꯕ ꯎ ꯃꯣꯔꯣꯛ ꯊꯝꯕ ꯆꯤꯛꯎꯔꯕ ꯏꯁꯤꯡ ꯁꯧꯒꯠꯂꯕ ꯄꯨꯡ ꯁꯧꯒꯠꯄ ꯏꯁꯤꯡ ꯁꯧꯒꯠꯂꯤ ꯌꯥꯏꯌꯦ 이신도 고잘 그랑 탁구도 하고 뭐 어떤 탁구도 하고 고잘 그랑 하고 하필이야 ꯆꯥꯔꯣ ꯌꯥꯝ ꯁꯤꯁꯤꯒꯤ ꯃꯊꯧꯗꯤ ꯐꯖꯅ ꯄꯨꯛꯇ ꯑꯟꯗꯂꯣꯟ ꯇꯧꯔꯛꯑꯦ ꯄꯃꯉꯥ ꯄꯤ ꯁꯤꯖꯦ ꯑꯁ ꯂꯨꯄꯥ 5ꯗꯨꯅ ꯁꯤꯒꯤ ꯂꯨꯄꯥ ꯀꯩꯅꯣ ꯄꯤꯁꯤ ꯃꯥꯡꯍꯟ ꯇꯥꯛꯑꯝꯗꯣꯔꯦ ꯁꯤ 5 ꯄꯤꯕꯁꯤꯅ ꯉꯝꯕ ꯌꯦꯡꯉꯣ ꯆꯔꯥ ꯑꯗꯨꯝ ꯇꯧꯔꯗꯤ 5 ꯅꯠꯇ꯭ꯔꯣ ꯁꯦ ꯅꯨꯃꯤꯠꯇꯨꯗ ꯅꯝꯃꯛꯀꯦ 하니 빵을 내는데 빵을 내는 ꯑꯗꯒꯤꯒ ꯃꯕꯣꯛꯇ ꯇꯧꯔꯛꯑꯦꯗꯣ ꯃꯔꯥꯏꯕꯛꯇ ꯑꯗꯨꯝ ꯅꯃꯤꯠꯇ ꯍꯥꯏꯔꯣ 말아봐 ꯅꯃꯤꯠꯇ ꯎꯗ꯭ꯔꯣ ꯍꯥꯏꯔꯛꯑꯦꯗꯣ ꯃꯕꯣꯛꯅ 아버지 야외도 할래 어봐 왜 무슨 어디다 아유 다 왔어 Man, welcome to back. Lupa apa lagi dia tu. Hello guys, welcome to back. Lale aku ngale ka. Hello guys, welcome to sini lale ka. Sudah tahu lah, apa lagi dia orang lah apa kaya apa ke tiga ke tujuh ke itu tu tidak mati apa ke lah kalau. Nama ambil tu jalan selagi. Nuai tu like kami saya tu sendiri moment. Sekarang je kalau tunggu kahar je memang view je saya manje view apa tu na. 땀 까르긴 배고 그래도 너무 되게 Mẹ mà đi khối xài nó nâng cao view rồi mẹ lại tới rồi học promo sẽ tới rồi học promo mà đi ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯗꯤ ꯍꯥꯏꯕꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯈꯣꯝꯃ ꯈꯣꯠꯂꯒ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯌꯥ ꯑꯃꯅꯤ ꯅꯨꯡꯁꯤꯕꯤꯗꯕ ꯀꯌꯥ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯅꯨꯡꯁꯤꯕꯤꯗꯕꯅꯗꯤ ꯐꯩꯕꯀꯣ ꯑꯗꯣ ꯅꯝꯐꯨ ꯁꯥꯐꯨꯅ ꯇꯧꯍꯟꯕꯒꯤ ꯇꯥꯏꯞꯇꯒ ꯇꯧꯕꯗꯨꯗꯤ ꯄꯥꯝꯖꯗꯦꯗꯅ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯩ ꯑꯄꯥꯝꯕ mẹ mà sẽ là cái gì đi Bye bye.